Awang Nongpok India da cold wave ki Khudongchadaba Mayoknaba Houre Haina weather department na warning tawkhre. Lakliba kharani asida Delhi amasung Awang Nongpok India ki tongan ba mafamsingda ka hena ingbagi phibam mayoknaragani haina Indian Meteorological Department na khangan khibaga loinana Awang Nongpok India da miyam yumdagi mapan thokna ba mangjong na khangan khre. Delhi, Punjab, Haryana, Uttar Pradesh, Rajasthan chingba mafamsingda cold wave tholakhibaga loinana mamang sayuldagi hauna temperature ka hena hanthana laike. Delhi da Mercury Celsius degree 5.6 da hanthana laike. Ngahan nongmaijing numita Delhi gi mafam mayambada ka hena ingbagi miyamna mayokna khe. Mahausa dagi notes ahum hanthaduna laikhiba maramna haukiba chahi kharagi matam asida khwaidagi hena ingba marakta Christmas kumai gi thoram pangthokhe. Haryana, Punjab, Chandigarh, Rajasthan amade Uttar Pradesh ki mafam singsin batungna ka hena kungna Laisil Thakhe. IMD gi matungina lakliba December 18 phauba Laisil kungna thabagi phibam miyamna mayokna khigane. Delhi, Punjab, Chandigarh amasung Haryana gi mafam singda mahausa dagi Celsius degree ahum dagi 8 phaubagi changda leire. Ka hena Laisil kungna thabadagi laibak asigi tongan ba mafam kayada ayuk nungthil gi matamdasu ubagi changse yamna nemna laikhiba maramna gari sing amadi train na chingba chathok chasin da chawna khudongchadaba mayokna re. Handaki oina Rajasthan da Mercury level ka hena nemthana laiba thengna khe. State asigi hill station ama oiriba Mount Abu da ka hena untarak le. Thar marbumi changpham ama oiriba Churu dasu ka hena untabadage sadaran miyam gi mahausa gi punsina chawna khudongchadaba mayokna re. Mafam asida Celsius degree 0 da leire. Weather department na nongna warning tawkhibada lakliba numit kharani gi matamda Himachal Pradesh, Uttarakhand amasung West Bengal gi mafam mayambada ka hena kungna laisil thakigane. Maharashtra da mahausadagi temperature ki chang yamna hanthana leiri haina official sing na phongdokhe. Nongchup thangba Himalaya lamdamda leiriba tongan ba mafam singdasu un ka hena takhigane. Nakalamromda Tamil Nadu dasu state adugi mafam kaya marumda ningtham thagi ayingba marakta akanba nong haithagadauri haina yellow alert lauthokre. Ka hena ingbagi phibam mayoknagodori basigi yenglaga Bihar ge Patna da laiba school sing class 8 faubugi thakta tamliba mahairoi singi oina sahi asigi aroiba numit phauba suti lauthokre. Ghaziabad da laiba school singi oina de class 1 dagi 8 fauba tamliba mahairoi singi oina ayuk pung 10 dagi nungthil pung 3 fauba class sathagani haire. Kashmir lamdamda temperature ki chang 0 level dagi ka hena nemthakiba maramna miyamna ka hena ingbagi awaba mayokna re. Haukiba numit nifugi matam asida khwaidagi hena ingbagi phibam Kashmir da mayokna re. Nong mangba laisil thabam sung likla tabana lambi chathok chasin da khudongchadaba kaya mayokna re. Haukiba October amasung November thada ningtham thagi matam oirabasu Manipur da ka hena ingdabaga loinana handaki ningtham tha asida ayingbagi saruk yaudana loikhragadra haiduna khanarambagi wana tainabada ngasidagi numit 5-6 nigi mamangdagi mitai gi thajat singge manungda khwaidagi ingba waksing tha haurakhibaga iroinana naha nungthildagi hauraduna Manipur ge mafam ayambada akhagarau yauna nong sutharakhiba masung laisil kungna thajilakpana maruoina numidangi matamda lambida sathok chasin tawbada lambi amasung thong phauba mayek sengna uba ngamdabage khudongchadaba kaya mayokna re. Imphal West District ke Langjing area da de laisil mamna thajilakpage miyoi kaya numidangi matamda mayumda hanarakpata chawna khudongchadaba mayokna khe. Imphal dagi mayang Imphal phawbage mayai lambi haina khangnariba lambi asigi paringdasu langthabal puramakhong mantri makhong yauna Imphal more lambi ge Lilong area dasu nga numidang athengba pung 12 rom tarakpadage khanghauduna laisil kungna thajilakpadage gari machada mayumda hanarakpa miyoising gari thauba ngamdaduna makhongna illaga chanabagi pau phangkhe. Chairaksida kumsigi loglokpa loikraba matungda ningtham mahi maronglomda mai onsinaduna mana masing amasung polam kaya puthongnaba lawmisingna honarabasu mafam kaya da nong susilakpa amasung laisil kungna thajilakpa na mana masing patuna manglagadra haibagi chingnabasu phongdongnarakle. Panba yabade Manipur lengaki maikaidagi de tha asigi kulhumdoidagi hauraduna mahisang pumnamak winter vacation gi suti thakibaga loinana mahisang singge educational excursion sing chatpadasu athingba thamduna laklibane. Awang thangba India da cold wave ki sathiba phibam mayokna re. Delhi da flight train sing panthakre. Awang thangba India ki sarukta chingi lam ayambada temperature ka hena hantharakuna freezing point ki makha da laikre. Delhi yauna laiba ki mafam ayambada laisil ka hena kungna thabadage
एरोप्लेन पाइबा अमसुंग ट्रेन सर्विसना चिंबा पंथदुना मियामदा का हेना खुदोंगचादबा मायोक्नबा हौख्रे लैबाक असिगी अवांग थंगबा सरुक्ता लैबा स्टेट अयामबदा लैसिल कुंगना थाबदगे अयुक नुंथलगी मतमदसु उबगी चांग का हेना नेमना लैख्रे दिल्ली दा हौखिबा पुंग 24 दा लैखिबा टेंपरेचर से हानादगी सेल्सियस डिग्री 9.7 हंथख्रे लद्दाख दा लैरिबा चिंगी लम अमा ओइना तौबा डिस्किट नवरादा हानादगी सेल्सियस डिग्री 9.2 गी मखादा टेंपरेचर हाइथरकपगे रेकॉर्ड तौखे नाकल अमरोमदा ngarang ayuk Srinagar da laikhiba minimum temperature ase Celsius degree 4.8 oike aduga Jammu shahar da na Celsius degree 2.5 da laike Pahalgam da degree 6.7 Gulmarg da minimum temperature gi degree 5.9 oike Rajasthan ge Charu area da temperature khwaidagi hena nemna laiduna mafam asigi tampak da Celsius degree 0.5 da laikre aduga Uttar Pradesh ke फुरसागंजता सेल्सियस डिग्री 7 हंथदुना लैख्रे हाइरे उत्तराखंड के बारकोट एरिया दा टेंपरेचर का हेना हंथरक्तुना सेल्सियस डिग्री 1.5 ता लैरे ngarang ayuk Delhi दा मिनिमम टेंपरेचर की डिग्री 5.6 ओइखिबगा लोइनना शहर असिगी मफमसिंग सिनबथुंगना का हेना कुंगबा लैसिलना कुपसिनखे शहर असिदा कयानगर एरिया दा सेल्सियस डिग्री 3 दा हंथना लैखि हाइरे यूनाइटेड स्टेट उनपुबा नुंगसितना सिहनखिबा मी मसिंग 58 सुरे न्यूयॉर्क ता इमरजेंसी लाउथोख्रे यूनाइटेड स्टेट यूएस की अवांग थंगबा सरुक्ता लैबा ग्रेट लेक्स हाइना खंगनबा चौबा पार्टसिंगदगिना मेक्सिको गा लोनबा बॉर्डर परिंगदा लैबा रियो ग्रांडे तुरेल फाउबदा निंगथमथागे अचौबा उनपुबा नोंगलै नुंगसिना निंगथौकाबा फाउबदा सिहनखिबा मी मसिंग यामदरबदा 58 सुरे हाइना एनबीसी की रिपोर्ट अमना हाइरे अरोइबदा ताबिरिबा पुमनमकपो थागतजरे।